Kamjong District के manung channa leiba Gampal Amasung Halyang Khul shakhangdaba singna Mei Thadoklamle Kamjong District Administration na hairiba khul sing asigi Akoibada Curfew Thamjinkhre Thaudok asigi matangda press na phongba pau amana hai ngasi ayupung 4 rom tarakpa adwaida shakhangdaba singna Kamjong District के Sahampung Subdivision की manung channa leiba Gampal Amasung Halyang Khul ge yung khara Mei Thadoklamle Thaudok aduna maram oinaga mafam aduge biyamda aki tujungba pokhan bagan loinana mahausa gi punsida chaun akaiba pire mafam aduda oirakliba law and order gi fibam adu lakshinabagi damak Kamjong District Administration na Bharatiya Nagarik Suraksha Sanhita BNSS 2023 ge section 163 ge subsection 1 sizinaduna matam kaktana curfew thamjinkhre curfew ase makha taba order ama thokchiba fawba chanagani adumapu law and order ngak senbagi thodang lawriba lenga ke agency amade essential service piriba singi oinadi curfew asina konsiloi masiga iroinana Sahampung ge SDC hungyo Riraikanbo Kamjong District के District Magistrate na Gampal Amasung Halyang Khul ge pumbagi Executive Magistrate oina hapkhre hauzik fawgi oina mafam aduda authority sina mikup na hom singna akan mongda ngak senbagi thabak chathare thaudok aduna maram oina ka mafam aduda leiba miyam ge bahausa gi punsida chauna aki akhang popagal oina lenga ki authority sina mathok tabo polam sing pibagi thabak chathaki haina paw asina makha tare